District Administration Thaubalna Sinduna lagliba tang 12 hauraga relief camp ta changjafam lauriba inmate singna saba tongan ba polam yonbagi nomagi oiba sales event ba DC Thaubal complex ta pangthoklagani haide hiramasigi matang da pangthokpa paugi mifam amada Thaubal district ki DC Ahanthem Subhasna hai kumjali singani pulumdegi me ahumdagi Manipur da thokliba irang asina maram oiraga Thaubal district ki tongan ba mafam ahumda hangba relief camp ta mioi kaya changjafam lauraga leide mioi singadu ayambana more Churachandpur Napad amadi Suknuna chingba mafam singdagi ne makoi singa sigi sentok lambi lainabagi pandamda district administration Thaubal na matamatamgi oina tongan ba training kaya piduna lagle pikiba training singadugi mahi oina relief camp ahumda lairiba ima event amadi ichel singna saba tongan ba potlam sing miyamda yonabagi damak sales event na si pangthokadabane sales event asida plastic na saba potlam sing candle lay mora kaunagi pothok office ki file pencil pouch amade mobile phone ki bag na chingba potlam kaya miyamda phangangane yausanggi mangoina relief camp ta lairiba piyam gi mateng pangbo oina pangthokadoriba sales event asida miyamda angamba potlam sing leiduna inmate singbo hingnabagi pambai piminasi haina DC Ahanthem Subhasna makhatana phongdukhi yausang naksalakpaga loina makhoi sibu mateng pangnabagi damakta amu tang 12 sida district administration na sinjaraga inmate singna sabagi polam singa si yonbagi thoram asi pangthok jagadawni masida maru oina plastic na saba polam candle flower mora adagi handloom ki product sing kauna gi product amasung office ki file adai pencil hapnaba pouch adai mobile hapnaba ekoi gi bag mayam si puthok jagani sida Thaubal da leiriba koi gi IDP singsibu nungsibiraga district asida leibiriba mioi punamangna lakpiraga makoina sariba pochai singsibu amamamtang leibiraga makoi puthona hapisi haiduna district administration Thaubal gi site gi mayamda appeal tawj